हिंसाबीना सरी सोनबगुम लैंगांगना मतम थारगा लाखिबा सिविल सेक्रेटरिएट CS ना सिविल सेक्रेटरिएट येंख्रे कांग्रेस लैंगा की मतमदा अयाम सरुक साबा लोइरमलबा सिविल सेक्रेटरिएट लैंगा कसिना हिंसाबीना सरी सोनबगुमना ngayak laitana matam थादुना लोइसिलगनी हाइना थाजबा पीख्रबसो मची लेंगदना लैरे कैदौंगै संगाबा यागदौरिबनो हाइबा मफम खंगद्रिबा सिविल सेक्रेटरिएट की मफम ngarang state asigi chief secretary na yengsinkhre matam sana thabak loisindabagi record singi manung lagadaba civil secretariat ki fibam yengsinkhiba manipur gi chief secretary Dr. Binit Joshi na ngarang thabak adubu suriba company da athuba matam da loisinana ba pautak pikhre haire Manipur High Court ki order amana maram oiraga thabak leptuna lerakhiba Imphal East district ke mantri pukhri da leiba civil secretariat ki semgat sagat pagi thabak sing chief secretary Dr. Binit Joshi na Public Works Department की Chief Engineer Ningomam Subhas amasung Department की official singa loina na hakthengna satuni yengsinkhibane Kumja 2010 dagi Simplex company na sagat pa horakiba thabak ase company asina matam sana thabak loisinba ngamdana lakpadagi Kumja 2019 da Avantika Infrastructure Private Limited da amughan na sinakhibane Simplex company na thabak singa sige chada hompuga mga loisilamkhibani haire Sahi ani henna Avantika na thabak suduna laklaba matungda thabak yangsin-dabagi maramdagi laingakna Avantika dagi amuksu lauthokhe yanakiba wafamgi matungina de Avantika na hairiba thabak ase sinaba numitagi sahi amagi manungda loisingadabani haina yanakibane laingakna sangsiliba khongthang adugi mayokta Avantika na court adumakta da thabak ase makhoina loisinba phauba suzagi haina haijarakhe loinana case ase court panduna laibana maram oiraga Court na aroi ba wayel ama laktriba phauba thabak lepna ba khangan khibane High Court of Manipur ki Chief Justice oina Justice Siddhartha Murdul na wasak laukraba tungda mahak masamak yauna Works Department ki Chief Engineer Ningombam Subhas amasung atay department ki staff singa khongsat aduda yaukhe thabak sing adu yangsilaba matungda Chief Secretary na Civil Secretariat ke building sabagi thabak athubada loisilagane mahakna North South amade Minister ki block ki kasing amasung Civil Secretariat ki maruoiba component ahum yaure khongsat aduda yaukhiba Chief Engineer works na hai Secretariat asigi North amasung South Block asina bureaucrat singi office oigane Minister sing miyam gi mehut sing na Ministerial Block to office oigane Civil Secretariat asigi tokhaiba sewage treatment plant yaujare loina na ancillary block ta na maintenance staff security personnel saukidar canteen amasung office sing yaure IT data center NIC na ground floor da laigane capital project ki machak ani amade hanadagi loiduna sanga khiba laikhibane sahi asigi April tha da Manipur High Court na state laingak ta no secretariat ki building ase loisina ba khangan khiba laikhre petition asigi makhata ba hearing November ani da chathagani hai khe lairaba farmer sing na makhoina loiriba sasan gi insurance yahona ba thabak paikhat lei Khasim Basum state asida me ahum dagi satharagli ba kanglu ki rang asina maram oiraga Mipum khudingmak yamna wanaringai serak asida African swine fever na maram oiraga yumda loizaba o kaya sikhiba se tasengna nungaitaba phawe maram aduna matungda laina laisana maram oiraga yumda yok pasasan sing siba tarabaso madugi damakta compensation sing phanganaba farmer khudingmak mana loiriba sasan gi insurance soidana yahonnabagi thaurang ama paikhalagani haina Veterinary and Animal Husbandry Minister Khasim Basum na phongdorokle napi hida kapsilamba fare Moirang AC gi manung sanba tera khongsang bigi tidim lambigi mamang da leiba khudek pi mamang ge khumram lokol da leiba trong laubi da ge ahong sangbam tonsna ko banupa amage laufam da tangkun mathoi amadi kunithoi gi lona ba ahing da napi hida kapsilamba miyoy ani amade makhoi de insiliba miyoy ama village volunteer moirang na ngarang phaba ngamkhre